Kramjari Times of Manipur ki all news main tabir ba ma'am pumno ko maine ka sago semna taram nokchari house of fog ki maroi ba paul sang tizari lamdam asige sermilon chokot anana ba khona bada isani sabo thabak pijaba khaknatana mioi kya busu thabak pi batangai phade haina wangkha assembly constituency ki MLA thangzam arukumana phongrei wafam asing asi kurai thangzam lekai dilei ba yening design hand mington ba boutique store ma sangaba gi thorong ga mari lenna pungdoki bani Mana makata aduna hai kibada inkilak liban haro sing na thingnari ba sing asi hak thengnana thengnarakpana awaba kaya du khangi lenga ke thabak hai basi akang naba masing oibana yamlaba miyamna thabak phangnana ba honarakpada corruption ki chang hengalakpagi machaga moidi umna makasibu na thairamlaga isani sabu thabak pijaba amade atopan haro kaya basu thabak pinana ba honarakpasi thagat ningai ni haike so many job are limited numbers ni Thabak su yamdabni na thabak to phangna honarakpada adugi matik corruption su wangkale adu sigma mayam se lona thaido kanda akoi economy se hana pagalang ge haita agadi sumaina inkhali bana harol singna tongan ba se yening si leire ki design top nung blouse nung kari bara ni ki diba ge su yauri azab design mayam tawduna adugi matakta vision manipur government construction gi lambi daga tawmi se ya tawga thagani ngani every angle mayam da Noi pijaba ni mayamam de topiba aduga koi Manipur economy ju phagadhanba adu mathakta ijat chupurak Thorabadda sarugya ki bi Imphal East District ki Deputy Commissioner Komantham Dainana hai lengang na haugalak liba entrepreneurs singi damak paikhalak liba thabak thorum sing asi mapung fana khangmina ba made scheme kaya gi makha da piri ba khudong chaba sing asi lomina ba ki tangai fadaba lei Thabak phangdaba miyoi singi damak India government na Pradhan Mantri Employment Generation Program na chingba kaya asigi makhada piba loan gi khudong chaba kaya amasu leiri startup ki oina su idea stage na traga khare hena chakholakpada revenue stage na chingbada puthorokliba project sing aduna peningai oidabadi India government na piriba loan gi senthang asigi makhada yamna hena chakhotpa yabagi khudong chaba pumna bagasi fangna bahona bada district administration gi maike digi su pangba yaba mating pangna bagi damak sem sadun lei haike panba yabadi ngasi sangari ba yening design gi store da tungan ba aki amogi polam kaya fangan bata natana isana pamjaba matungina customize togduna apama polam kaya musu fangan gadori ngasi ki thoram aduga mari lenna yening design gi calendar musu phongduna miyam da khudol tamke Nishagu machabai mohota sugumba creative oiba dagi hauki matam gi chanaba dagi fashion industry oiraga su pamjaba creativity adu express tawba asmaina kino tawbada somukantagi parents ahalaman sing busyang thagat ningi asmaina magi support tawbada then akoi unemployed youth ki damakta akoi gi Bharat Sarkar na piba loan amount according to your project id adum sanction tawbi dun adugumba mayam asisu akoi haugal ai angang sing naha oiba sing na mai kudong chaba du lobiu LYS Industries Private Limited ki Anoba Industrial Unit ama ngasi bamdiar ahalupta LYS Group of Companies ki Managing Director Laisram Yaimana hangdokpagi thoramadu da company ki founder member Laisram Chandrakumar amadi Laisram Ratan Susarugya ke thoramadu ga mari lenana LYS Group of Companies ki Director Laisram Chandrakumar na phongdokibada Industries Office Unit asida hakchang soktaba eco friendly oiba makhal gi water storage tank makhal kaya pothongna na pandam thamle Water storage tank liter lising ama chamanga chahum amadi chani ki capacity oiba tank sing asi podyan yaugdaba makhal gi asengba raw materials linear low density polyethylene saba water storage tank makhal ne water storage tank asi kalen gi matam amadi ningtham thagi matam da isingbu normal temperature da thamba ngamba pump technology su yauri haina mangna makhata na phongdokhe karigumba makhal amatagi hu senba yaugdraba ani makta sizinaba yanaba temperature gi mawong da thamaga puthokchaba isingi water tank makhalamani masi puthongnaba honabada ngalligai matamdagi puthokpasu dumag yai maduda miyoibagi haksang da hena phanabagi damakta sahi ama ani sangna engineer amadi atop makhangi miyoising tanaro matungda masi tawraga phani haina khanduna ngasi gi numit asida LYS Industry Private Limited ki water tank mingmoina pool haina thonjaba si puthokjabani
Bishnupur District Level Youth Festival Yuba Sambat 2022 Nehru Yuba Kendra Sangatan Bishnupur Ministry of Youth Affairs and Sport Amadi Quasify Youth Voluntary Organization KYVO Quasify na Kusamnana Sinduna Ibudong Nongdalayan Pakhangba Community Hall ngarang pangthokre Thorumada Manipur Lengak Youth Affairs and Sports Amadi Works Minister Govindas Konthozam Deputy Commissioner Bishnupur Laurem Bikram Nachok Jilla Parishad Member Tiam Dilip KYVO की प्रेसिडेंट मैसनाम धनेश्वर NYKS बिष्णुपुर की डिप्टी डायरेक्टर डॉक्टर धनचंद्र सलाम मदर्स प्राइड एकेडमी क्वाक्सिफाई की को फाउंडर सिंह होंड्राम बसंता अमदी के देवेन खोइजुमान क्वाक्सिफाई ग्राम पंचायत की हान की प्रधान नाउरिम इबो पिसंग नथोइब मिथुंगन सिंह सरुक याखे थोरमसी की सरुक अमोइना फंडामेंटल ड्यूटी इज मोर इम्पोर्टेंट देन फंडामेंटल राइट फॉर ब्रिंगिंग डेवलपमेंट हाइब थिमदा क्वाक्सिफाई जूनियर हाई स्कूल पेंटिंग की Young Artist Camp, Poem Writing Young Writers Camp, Lokta Khongpal the Mobile Photography Workshop, India of My Dream Address 2047 Declamation Contest Pangthoktuna, Masa Masagi Haising Sing Unake. Makong Matang Tarabas in the Selmati Citation Manapi K, District Asida Laiba, Thoidoko Personality Laiba Amadi Asiber Oidaba Youth Icon Sing, Kumbidagi, Kangemab Nila Chandra, TOMTV की Special Correspondent Oidiba International Awardee. इस वक्त की डॉक्टर हुइड्रोम ब्रोमेन डीडी के इम्फाल की स्ट्रेंजर्स ओइरिबा नेशनल यूथ अवार्डी पुवालादगी युमनाम सोमानंदा मोइरांगदगी सोशल एक्टिविस्ट साइक्लिस्ट रोहन फिल्म याउन अतै यंग आइकन सिंग अमदी तोंगान तोंगान बे इवेंट माय पाकनबा लुइनना नसि पांगथोलिबा कॉम्पिटिशन दा माय पाकनबा सिंगदा चंबा खुदोल पोतपीदुना पुनिंग थवतके अनिसुबा सेशन दा अफबा मणिपुर अमा ओइरंगना ड्रग हाइबसी लमदम असिदा मुथलसे हाइबा थिमदा अखंग आई सिंगना वांगांगदुना वाखल तामिनबा अमदी कल्चरल शो चांगदमना बसुदके मिनिस्टर गोविंदास कोमथौजमना फोंदोखिबदा इंडिया से यूथ की पॉपुलेशन अमसिंग हेना जाद फिजेट मानदबा मिय कांगलु कयाना नुसी चानन लेमिनबा अतोप लेबाक सिंगना यामना कलकपा यूनिटी एंड डाइवर्सिटी की सिंगथानरिबा लेबाकने अदुना नहासिंग पॉलिटिकल एक्टिविटीज सिंगदगी लापथोकसे लाइरिक हेबा निशा चादबा नहा सेम मथौताई मणिपुर की ओइना मथंग चही की फेब्रुआरी द स्टेट लेवल यूथ फेस्टिवल पांगथोकना बा थौरांग तौरी हाइखे कुछ लका लेबाक सिमांगिन थांग चपंग लेबाक अमा ओइना बगोना बता अकोइ पुनम शेयरिंग दो कुछ जगह या इंडिया की या यूनिक कोई करेक्टर अमा ले करम करेक्टर अकोइ सी धर्म तोंगान तोंगान बा पिजे तोंगान तोंगान बा अकोइ कल्चर तोंगान तोंगान बा ससरगसु अकोइ सी अमा खतो ओइना साना चेन नुसी ले असिगुम इंडिया की जरबा फैब्रिक से असिगुनेबा युमलो न बलेगा कया कलेसी the unique character is the unity in diversity toman toman ba diversity ko ba toman toman na khaido ba su akoi amat to ina punna chana chin sin lai lo atop country thena no ma de DCL Brikam na phungdo kibada lebak asida masing yamba population oriba youth singna fundamental rights duty amadi responsibility khangna chalagadi lebak asi yamna tuna chawkhat lambi da mangzul thapa gamgani haike as a youth oina as a citizen of this country oina akoi ki rights te oina khange ba rights demand to udadi akoi first ni ko heta mimang hana sung thurkani any right violate or mukanda they right violate or haina di doina sung thurkani but how many of us are aware of our fundamental duties enshrined in the Constitution of India? Times of Manipur All News में ताबरे में मैम पुनः पोमुख हना खुमजरे